मणिपुर की 39 सुबा अहानब नुपी गवर्नर ओइना ngasi washak lawkhibaga loinana Dr. Nazma Heptullah na miyam gi apamba hana khangnarba hotnagani haina phongdokre. Central government na lakliba English singani kun fawda awang nongpok India gi state capital singa mainland India ga samna hananaba pandam thamle. Manipur government na lakadoriba assembly session de yelhomi kannanaba bill ama pass tawgani tawriba asi taha malli haina itam na phongdorakle. Recruitment ka khibagi mayok ke police constable 2013 batch na ngasi ahing nongyai dagi Manipur pumbada pung kunmari gi general strike kaukre. Amasung Manipur government ka driver union ga wari sanaduna yanaba purakre ngasi dagi hauna oil pumps sing da thau thaba hokre. Mayam kurumzari adomni yengbiriba impact news ni ai khangen bam thaino henbi habji pungja asi phawbu gi maroiba pausing miyam da pizari. Dr. Nazma A. Heptullah Manipur ki 39 suba ahanba nupi governor oina ngasi wasak lokre. Raj Bhavan ki darbar hall da Manipur High Court ki acting chief justice R.R. Prasad na Dr. Nazma Heptullah state asigi governor oina wasak lohanke. Ngasi ki thoramadu da Manipur ki chief minister Okram Ibobi, deputy chief minister Gai Khangam, council of ministers Singh, Lok Sabha ki MP Dr. Thokchom Moinia, Rajya Sabha ki member Mary Com, BJP की MLA सिंह, BJP मणिपुर प्रदेश के प्रेसिडेंट, पार्टी असig एग्जीक्यूटिव मेंबर सिंह, मणिपुर की DGP LM खौटे, इम्फाल वेस्ट के SP, पुलिस की मकोक थोंगबा ऑफिशियल, चीफ सेक्रेटरी ओइनाम नबकिशोर, स्टेट गवर्नमेंट की मकोक थोंगबा ऑफिशियल सिंह, BJP की नेशनल लीडर कया अमसुंग असig थोरम अदुदा सरुक याखे. Washak lawba loiraba matungda paumi singa unaba amada governor Dr. Nazma Heptullah na hai mahangna Manipur gi governor oina lakliba asi maroina lamdam asida santi aphabu wakhal amadi nungsi chanabagi paujel piba lakpane. Manipur asi Delhi dagi khara thapna leiragasu Prime Minister Narendra Modi amadi President Pranab Mukherjee gi wakhal dagi thapna leite haina phongdokhe. Mahangna Manipur gi governor oina ahan badalamdam asigi miyamna kari pamlibage haibadu khangnanaba hotnagani loinana miyamnasu mateng pangbiyu haina thamki. Manipur is many miles, hundreds and thousands of miles away from Delhi, but they are not far away from our heart. And the Prime Minister and the President, they feel that you're very close to us. And that's why I have come over here. Of Manipur state and the people of Manipur, and I would like to know first what are the priorities for them. My priorities I know, but what are the priorities of the people of Manipur? I would like to know first from them. I want to bring the message of peace, goodwill and love. BJP na sindu na ngasi India gi mapam atay da pangthoknabagu Manipur da su ningkha tambagi ihawda thawai na pontha pikraba athawba singbuning singduna yat karo kurbani haiba thimda thoram pangthokre. Takyal kolom lekai da pangthokhiba ngasi gi thoram aduga mari leinana Railway gi Union Minister of State Rajen Gohain na British ki mayokta ningtam lal hauchang sin khiba Bir Tikendra Zit ki ningsing khubam ama Assam gi Khozai district ta saragani haina lauthokhe. Mahangna haikibada ningkha tambagi lalhauda saruk yakiba state ki athauba sing national leader singdagi hanthaba natte makhoi busu aikhoina mirol kayana ning singduna leihona ba aikhoina daita lominaba mathau tai central government na lakliba lisingani kun fawbada awang nongpok India ge state capital singa mainland India ga samna hananaba pandam thamle. Government na mipum khudingmak thabak piba ngamloi adubu lamdam asigi leizariba tourism sector asi mapung phana chakathanba ngamlabadi miyoi kaya thabak piba ngamlagani haina phungdokhe. Ngasigi thoramadu da Manipur gi ningtam ihauda leikhidraba miyoi taret ki imung manungda khudol pot piduna ikai khumnaba utke. आज़ादी का लड़ाई था वो उस लड़ाई में यही लोग थे चंद्रशेखर आज़ाद, भगत सिंह और हमारे सुभाष चंद्र बोस, इस तरह का नेशनल लीडर को ही हम लोग ज़्यादा से ज़्यादा जानते थे। तो उनसे तो हमारे तिकेंद्र जी कभी कम नहीं है, रानी गाईदुल्ला भी किसी तरह से कम नहीं है।
मैं अपना सांसद पूंजी से ये टिकेंद्रजीत का शहीद मीनार एक होजाई में बनाऊंगा। मणिपुर गवर्नमेंट ना लाकदौरिबा असेंबली सेशन दे येलहोमी कन्ननब बिल अमा पास तौगनी तौरिबा असे तहा तहा मल्ली जेसी ILPS नमदी ममांगी बिल सिंगे मायोक्ता लेखिबा सिंग यावना मियाम खंगना ताथोक तासन तौनरबा मतुंगदा पास तौबियो हाइना इचमना अपील तौरकले ngasi lamlong thongkhong da lebai icham gi office to paumi singa unaba amada loop asigi president N Rajendra na haikibada miyam gi oiba thabaka ma tawbada yamna hathu na tawsinbagi mami tariba asi laibak thibane mamangda Churachandpur gi miyam na irang haurakhiba adusu bill adu pass tawramdaida khana nainaba amadi tongan ba furup sing tanaba watpanani haina phungdokhe mahangna makha tana hai website ta no bill adu thagarlaga miyam gi mot kaubana mapung phana miyam gi mot lobangam loi mamangi bill adubu sogat khiba amadi bill adu gi mayok te lekhiba sing adu yauna nakalani gi apam pam data thokta san tawna raba tungda miyam na yaba yelhomi kannana ba bill adu pass tobiu haiki लेरिबा कम्युनिटी खुदिंगमक सेनापति के लीडर सिंह चांदेन के लीडर सिंह उखुल के लीडर मैम कौबीरर कान जैसे IPS कौबीर का एंटी ट्राइब बिल वही हार जैसे चुचामपुर की कौबीरर का पुनः फमिनर का बिल से ड्राफ्ट तौबियु मधुना तजना मणिपुर गवर्नमेंट ना वेबसाइट तुना अरोई बनी याना खलगा बिल से पास तौर पर तारगदी अमुना चौवा कोई कन्मंगमदबा मई अमा सालकद्रा हाइदना इचमने नुंगनांगजबा अमको फौजै अखोगी मणिपुर की मियाम मरुआइना चुचामपुर की JSC अदुगा अखोगी JSC ILPS मणिपुर की यलौमी कनगदा नो संगसलिबा मैम से फमिनर बिल से पास तौबियु मधुनतनदी हाथुना थबक से तौबिगनु इंग्लिश संगनी तरा हुमदोइदगी पांगथोकपा हौखिबा मणिपुर पुलिस कांस्टेबल गी DPC कक्थटखिबा बु यानिंगदबा फंगथोक्तुना मिफम अमसुंग रैली पांगथोकरे बनबयाई रिटन टेस्ट पांगथोकपा लोइख्रबा इंग्लिश संगनी तरा हुमदोइगी मणिपुर पुलिस कांस्टेबल लौबगी DPC ngarang मणिपुर गवर्नमेंट ना कक्थटखिबने गवर्नमेंट की थवोंग असिबु यानिंगदबा फंगथोकपा ओइना DPC असिदा सरुक याखिबा कैंडिडेट सिंगी ओइबा मिफम अमा सगोलबन बिजय गोविंद कम्युनिटी हॉल दा पांगथोकि मणिपुर गवर्नमेंट न लौकिबा फिरेफ अथुबा मतमदा हंदोक्त्रिबा फावबा खोंजंग चंगसनबा हाइना मिफम अदुना वारेप ताखे मिफम असि लोइबगा मसिंग यामलबा कैंडिडेट सिंगना सगोलबन विजय गोविंददगी CM बंगलो तमना रैली अमा चटखे रैली अदुदा सगोलबन सलाम लेका योरकपदा मसिंग यामलबा पुलिस पर्सनल सिंगना मखाताना चटपा थिंखे अथिंग बथुगाइदुना कैंडिडेट सिंग अदुना चटननबा होनरकपदगी पुलिस न टियर गैस कापतुना तानखाइखे पुलिस की तमथीब थवोंगदा खोंगचट लोई कया सोखनखिबा अमदि खरना फाजनखिबाबु यानिंगदबा फोंगदोक्तना ऑल मणिपुर रिटन टेस्ट सक्सेसफुल कैंडिडेट ऑफ पुलिस कांस्टेबल मेल 2013 ना ngasi अहिंग नोंगयाइदगी पुंग कुनमरी गी मणिपुर पुंबदा जनरल स्ट्राइक कौख्रे जनरल स्ट्राइक की अथिंग बथुगाइदुना थोगलकपा गाड़ी सिंगदा अकायतोय अमदि अफफत थोकपा यावरगदी मधु पुनमक की दायित्व मणिपुर गवर्नमेंट न पुगदबनी हाइरे जनरल स्ट्राइक मनुंगदा मई इसिंग महिलोइशंग चटपा पावगी थबक तौरिबा सिंगना चिंगबा एसेंशियल सर्विस किदी अथिंगबा लेते हाइना फोंदोरकले 2013 गी मणिपुर पुलिस के कांस्टेबल लौनबगी वाइबा वसी चही असिगी जुन तरादा लोइरबा मतुंगदा मणिपुर लेंगाकना चटनररोय अमदी था असिगी कुंट्रादा नौना फिजिकल टेस्ट तौगनी हाइना थोकलिबा ऑर्डर असि अतुब मतमदा हंदोक्त्रबदी थांगमैबन AC गी MLA खुमुकचम जयकिसनना मियामगा लोइनना खोंजंग सिंग चंगसिलगनी हाइना MLA जयकिसनना चेक्सन थमलकले ngasi 2013 Manipur Police की कांस्टेबल रिक्रूटमेंट यावख्रबा कैंडिडेट सिंगना ऑर्डर सिगी मायोक्ता यानिंगदबगी रैली अमा चटलबा मतुंगदा खोयाथोंग पुखरी अचौबा मनाक्ता MLA असिगा उनखिबने जयकिसन मखा तारकपदा हारिबा पुलिस कांस्टेबल रिक्रूटमेंट असि थेंखांग कयादा लेंगाक असिना थिंथदुना थमले चाही असिगी जुन तरादा लोइख्रबा वाइवा सिसु हाइदोकपदा नुमित मंगानी फावबा चंगनिंगाई लेते अदुबु मसी चनररोय हाइना गवर्नमेंट असना ऑर्डर अमा थोरकलिबा असि कैंडिडेट सिंगदा नतना मणिपुर गी मियाम पुमनमक्ता ओइदबा तौबने मसी गवर्नमेंट असना हंदोकफम थोई नत्रगना करी मरमगिनो हाइबदु मियामदा सेंटोकफम थोई नौना होगलकलिबा नहा सिंग असिगी अवाबा सिंग असि लेंगाक असना खंगफम थोकपने करिगुंबा नहा सिंग असना नतबा लंबिरोमदा चंख्रबदी मसिगी दायित्व लेंगाक असना पुफमसु थोई हाइना जयकिसना मखा तारकले
government na aran ba amat ta tawdi haragadi kari manam gi damu masi cancel tawrino lamjen jen bada ko CCTV camera sinani ko gi tan de sinani mayam ma government na yam seng na tawbagi mong da tawgre ako ni yam seng na tawri na thajadana leire adu hujik se leiri ba khudi mokte kwas tawrani madu chana roi haibe sidi akoi mioi bagi hak khongaung na re constitution te leiri ba punu mokse loina thugai re leiri ba government na sna athu bada makoi gi firep to handu masi su koi applicant koi isa sing inau sing mayam ma nungai tabi khongjing chenjen bada aso open mayam nangle khara amasu maram za da be police na phajen bire asuguma thawong ase masi hena hena chawthorakani thawdok ase chawthokringai da government na firep se handu o haina aina amuka swana khangali नौना पांगथोकलगदबा मणिपुर पुलिस की कांस्टेबल मेल लौनबगी चांगयंगा मरी लेनना मणिपुर पुलिस की डीजीपी ना थादोरप पेरोल अमगी मतुंगिना लाखलिबा अगस्त कुंट्रादगी एमपीटीसी पांगैदा हौगदोरिबा रिक्रूटमेंट रैली असदा इंग्लिसिंगनी 13 गी रिक्रूटमेंट रैली दा Employment Exchange Singna sponsored Tauduna Saruk Yakraba candidate Singi Oinadi Anobo Oina apply Taudrabasu Hanagi Exchange Card Sing Amasung Educational Certificate Sing Puthoklaga Yaragani Hairi Loinana Chahigi limit Mahima Singi Thak Singso Komthoktuna Hanagi notification Adugi Matung Inna Chana Handuna Kwaidagi Nemba Mahigi Thak Asi Class 12 Oibagi Mahuta Class 10 na Ohelagani Amasung Saruk Yagadaba candidate Kuding Makta PET gi damak anoba chess number su pigani hairakle Amaramda 2013 da pangthokiba written test da mai pakraba police constable singna vaiva vosi haidoktabugi mayokta national highway sing da chatharakiba matam kaktaba economic blockade ke sarukama oina ngasisu jiribam gi laingang pokpi dasu jiribam gi JC nasu imphal tamna thorakpa gari sing chathandana thamba yauna makhal kaya gi khongjang chathakre mai pakraba police constable candidate sing DPC Chanara Roy Haina Manipur government ki makai dagi thokibo order kakkadabani haina Ziribam JSC na akan bawafam thamlakpaga loina na makhoi na taliba demand fangdriba fauba makhatana economic blockade yauna akan bakhongjang kaya changsan khigani hairi Numit Karanigi Mamangdagi petroleum product puba driver singna depot da thau thadana lakiba adu ngasi government ka wari sanaraba matung yanaba amapurakre ngasi dagi hauna oil pump singda thau thaba hokre All Manipur Petroleum Transport Drivers Union gi President Bhupen Chandra Ghosh na phongdokibada ngasi ayuk angan bada tongan ba association singi mihut singa CAF and PD gi minister Khetrimayom Biren amadi official singa minister gi official quarter da unaduna wari sanarba matung MOU ama sign taunaraba matung yanaba asi purakpane Mahangna haikibada Ras Medicity de Soktuna Ladiba Usam Gozen gi ana layeng bada changba senfam Manipur government na puthokpaga loinana Gozen gi punsida fatanungda thoglakpada mahaki imung manungda matik chaba government ki thabak piba haina yanakhe Imphal Dimapur Lambigi Nagaland Manungda Maram Chadana Sel Khairiba Asi Khudakta Thingbibaga Luinana Tanker Singi Oiba Tonganba Scott Piba Haina Yanake Ngasigi Government Ka Yanaba Purakibaga Luinana Changsel Lamba Khongjang Khudaktagi Hantokle Haina Phongdokhe Soiba ngangse masi akoi phatri baw sarkarna expenditure khudima puthokdana layang biba karigumba if disabled or ill-fated oiba taragana masida maga matik chaba sarkar ki job my family da piba ade in the meantime aduga akoi ki score se FCI ga pulli base separate arrangement to biu adu Nagaland da illegal collection singa che matam chana intervene to biu haiba wafam jini madu yanabadagi akoi with effect from immediate effect from today we have call of the strike Chadli Bachahi asigi April kunmanga da Chief Minister Ukram Ibobina hogdokraba National Food Security Act Manipur dadi phagi tare Act asigi makhada ration card pairabasu miyam da ahongba mamal da cheng phanghanba amadi matam chana ration card piba ngamdabagi wathok leptana thokle Wathok asigi sarukama oina Thangmaiban Assembly Constituency gi Ward number 1 2 amadi 3 da ration card pairaba lairaba imung kaya cheng phangdre Hariba Ward number 3 asida ladiba club kharana sil phuraba chezam singh utlaga cheng laure hairi hiram sigi matang danga sinungthil Manipur Press Club ta Ward ahum asigi miyamga paumi singa unabada saruk yakibi Ward number 1 dagi ningthauzam ongbi bizaya kobi nupi amana haikibada tha asigi tara mapanda masagi ration card puduna
सब एजेंट ngangbam ibotombi gi yumda cheng loba chatki adubu ibotombi na mahaki ming club na thagalakte cheng loba yaroi haina hairaki Imphal West ki deputy commissioner na piba ration card utlaba fawbada cheng pirakhide madugi mahuta ibotombi na piri bacheng asi MLA gi sarukni cheng pamlagana DC dagi lawruro haina karem na duna nganglakhe ration card pairabasu cheng pidaba haibasi maram jade hiram sigi matangda mari lenabasingna मिटियंग चंगबीदुना फंगफम थोकप चेंग फंगहनबियु हाइना बिजयाना अपील तौरकले मोइना सिगी चेंगजिदी डीसी दगी पिरकपा नते गवर्नमेंट गी पॉकेट तगी पिरकपा नते सिदी MLA गी पॉकेट तगी येनबा चेंगनी अदुना MLA गी पॉकेट तगी येनबा चेंग ओइबदुना नंगी लिस्ट यारोक्ताबनी नंगी चेंग लौगे हाइबा तारागदी नंग डीसी दा चटलागा डीसी दगी लौरुचो नंगी चेंगदी अखोइ सिदा यारोक्ते हाइ वाकत याबा मफमदा आई वाकतलानी हाइबा मतमदा मोइना वाकलुचो वाकतनी मफमदा दरकार तादी किबिदे हाइना हाइरे ये लिबा चेंग असे गवर्नमेंट गी साइड तगी येनबरा नत्रगा MLA गी पॉकेट तगी येनबा चेंगला MLA गी पॉकेट तगी येनबा चेंग ओइरागा जु गवर्नमेंट दगी येनबा चेंग ओइरागा जु सिमतंग खंगजनिंगी प्रजा अमा ओइना आइना फंगमम थोकपा हकतुदी आइगी फंगमम थोकपा चाकथोंदुदी पिबियो थांगवे बनेस्ती की मनुंगदा साजिनबा NFSA की कार्ड पाइबा अमदे सारंबा सिंगी मथक्ता FIR चलगनी हाइना टागडो की सेक्रेटरी के दलिन कुमार ना फोंदोरकले ngasi khoyathong da pangthukiba press meet amata mahakna makha takhibada kanagumba miyoi kharna AC asigi manungda tagdo da siningba mawongda sillaga cheng yenbagi maral ama sirakliba asi aranbani DSO Imphal West na ACS ki oina card sarakpada card masing lising amaga chanipan marfu taret watke madu kharathuna sana na batak naringai cherakta temporary arrangement oina ACS ki manung da leiba club singi khuthangda form thagalaknabasu khangan khrabane adubu form sing adu thagatana issue ama hekta sagatlaga mingchat thina na basiliba asi yaningde haina mahakna makha tarakle हौजिकसु फॉर्म सिंग अदु क्लब की खुथांगदा थागलक्तुना कार्ड सेंबगी प्रोसेस अदु चथबा याखिगनी हाइना दलिन कुमार ना फोंदोरकले अखोइना MLA का हुजी कमिटी सिना अखोइ क्लब की खुथांगा लोइने यंथोले हुजी कार्ड क्लब सिंगी खुथांग मुक हुजी कार्ड सिंगी मुक फोटो नपगा पिखलो नोइगी ngसागी आधार नंबर गा कांटेक्ट नंबर गा पिखलो हाइना क्लब की खुथांग द पिखले पिखला कमिटी सिना मदुगी लिस्ट अमा सेमी मागी कंसर्न एजेंट हाइदर FS सेंटर सिंगसिदा कोइना अनंब कार्ड सिगी चेंग से होलगा अदुमाय तो पीबनी हुजी मोइना कार्ड ओरिजिनल कार्ड फंगदे हरिबसी अदुम क्लब की खुथांग द पिबिरौ हुजी सिलदु नमगा अखोइना रेकॉर्ड अमा तौगदबनी मागी फैमिली मसिंग कयानो हाइबसी Scheduled Tribe Demand Committee Manipur STD-CM na changsilakpa khungzangi sarukamo oina miyamgi khananainabagi thoram ama pangthokre mitai maitai singbu Scheduled Tribe list chalhanbana furup asigi oinadi khwaidagi khudongchaba oigani haina mifam aduda saruk yakhiba wangangloi singna phongdoknakhi thoram asi STD-CM amasung Yai School AC gi manung channa leiba club taruk kappunna khutsamnaduna Moirangkhom Bokul Makhongda leiba Bhakta Ashram ground da pangthokibane Manipur da security force singna semzaba sasinaba khut thoknabagi thokdokta miyoi listing amaga chamnga kunnipan leikhidabagi matangda Supreme Court na chapchaba report piraknaba khanghalakpagi matung ina leikhidraba singi imung manungna thasigi kunmanga phawbagi manungda thokiba thokdok singi akupa warol yauba data pisalaknaba Extrajudicial Execution Victims Association Manipur na appeal tawrakle Teraf Court Complex ta leiba Ifam gi temporary office ta Paumi Singa unabada association asigi president Renu Takhilambam na haikibada Manipur da security force singna sasinaba khut thoknabada hat khraba mioi lising amaga chamga kunnipan gi report piraknaba khanghalakle masigi sarukama oina Ifam na leikidraba mioi chatruki oina di imung manungdagi leikidabagi report yawba data khonggatpam ngamle lemhoriba mioi singi data Mathau tabana imung manungi miyoi singna Ifam gi office ta lakpiduna FIR copy postmortem report amadi pouches singda yaukiba pau sing khutsinabiyo Ifam na honaribasi mara leitaba miyoi kaya hatpi khibagi achamba wayal fangnanabane maramaduna achamba wayal fangnanaba lamdam sigi miyamna mateng pangbiyo haiki
इफम की प्रेसिडेंट अमा ओइना मैम दैना अपील तौनिंगबदी कंपेंसेशन फंगरगा आई इपुरोइबा लेखिद्रबा अखोगी इचा सिंगदुगी दमकता अखोई जस्टिस ती तसिंगना लोइबा नट्री हाइबा कंपेंसेशन दो फंगरसनु मदु सरकारना मखोई दमकता पेनाल्टी ओइना मखोई दो लाले हाइना पिजबा पोर अमनेबा हकोई हौजिक दरकार ताइदुदी जस्टिस नेबा अदुना अखोई सुप्रीम कोर्ट ता साउना सिदैसिदा मयांगी दमकता चौबो अपॉर्चुनिटी खुदोंग चाबा अमा खंगने अखोई मणिपुर इरम तंगी ओजु इसा इसागी केस ता अखोइना ओकिनमदा तानारगा माइ पाकनबा सी केस अमा खक्ता ngamhodaba poto sida apunbagi oina akoina sida ifamna mayangi mahut chilaga akoina thabiriba sida mayamna support pibiu lamlai AC gi manung chanba lamlai PS na konba takhel mamang laikai gi imung anida sakhangdaba singna hand grenade amamam thamzilamle bom thamzilamba adugi mayokta mafam adugi miyamna wakat mifam chathakre hand grenade ani adu amana takhel mamang laikai da leiba takhel gram panchayat ki pradhan thokchom ongbi Priyo Devi amasung laikai adumaki sagol sem Binod Kumar gi yumda thamlambane mafam adudagi phangba pauda ayuk pung tara khara helakpa matamda sakhangdaba miyoi ani ahum laklaga pradhan Priyo Devi gi mapuroiba kauthoklaga mapuroiba adugi furit khawda grenade adu hapselambane aduga Binod Kumar gina chakhum dalaiba gas frame mathakta grenade adu thamlambane hairi bom leire haiba pau phangbadagi lamlai PS ki team amaga loinana chingarel AR post ki team ama mafam aduda laktuna ngaksen ki tungda manipur police ki bomb squad laktuna hand grenade ani adu lokthokhi loinana mafam adudagi kilometer ani lom haigat laga leiba kanghu chingol da asoi angam yaudana grenade ani adu pokhai hanki grenade thamzilambagi mayokta mafam aduda miyamna takhel kaithel da wakat mifam chathaki wakan mi pamaduda yumlakta bom thamzilamba yaningde haina thaba play card sing sizinaki Yum look the bomb thumbers, a quayaning de, Massima de Quayam Tamotion and Whitey. So mine told us to top of the swam to air the Massi Tohaning de Matunda Mohana Masia talked another Hizening. I quina so mine yum look the bomb thumbs and Bagi Mahosi data, bomb Tamimiba Pradhan, Amadibino Comazi, Mokoimaran Kari Lebano, Mokoina Canada, Kari Mokoika di Tobano, Hypertiso Aquina, Sento Hanzaningi. Aduga Makoya Suma Maran Kaya later so Aquina Yum looked us mine a bomb thumbers, the Aquita Sena Koyazaning de Matunda Suma Tabaxia Mohana Tohan Bigano and Hizen. Malem Pumbada Kala Sanskriti Gilamda Chauthok Chariba Manipurgi culture ngasi hinglibra Laitrabra Haibo Wafam Lakle Haina Manipurgi Saknairaba dramatist Amadi National School of Drama gi chairman Ratan Thiamna Fungdokre Wafam Asingasi Lauren Bam Bedavati na Ministry of Culture Government of India gi Matenga Luinana Manipuri folk song meets others Haiba Thoram Ama Palace compound leba Maharaja Chandrakirti Auditorium na pangthokiba aduga mari leinana phungdokhibane Ratan Thiam na hai Manipur gi mashak asi lamdam asigi kala sanskriti na tai haiduna malem pumbada haide chauthok chari adubulam asida pukning hakchang yauna chen chongliba miyoi singbu state government na ngasi phawba mityang changbidri Kala Sanskriti da ngauzariba miyoi sing ngasi suchak thung fithung dabagi phibam da leiri state asigi oiba cultural policy leitaba amadi culture da ngauzariba miyoi singbu sak khangbidana awaba kaya mayokna duna leiri lamdam asigi culture gi masek mangal mangsilakle state asida malem pumbana thamlamba ikai khumnaba mangkhre haina Ratan Thiamna makhata ki Nakalamaramda Rasniti Toba Miyoi Singna Khunai Asigi Haurakpham Oiriba Laibung Kaya Community Hall Onthoktuna Chak Chanafam Sanafam Onthokpana Lamdam Asigi Culture da Chauna Akaiba Ama Pirakli Haina Ratan Thiamna makhata ki Chakthung kitung draba kalakar mayamama Manipur se the big than a krik in the lay. Mohidaki expect tori national ki oiratamnia international room that salatania koigiti adunia danika. By the high ek panva governments in the hek panva mantri mandol ha adu chief minister kana gusdilla kadasu go nursing nasu. By the high adugo akon badadi Aikoigi vibration like tre, I say culture ki vibration like tre, I say koi thang. Karigino had the mapandi laka meetings na matamamada Manipur the thanamba respect to tapna mangshale. Performing arts, I say, Bhajana Manipur the uva pangre the same.
बीजेपी मणिपुर प्रदेश ना NFSA गमरी लेना चंगसिलक्प खोंजंगी सरुकम ओइना ngasi नाउरिया पाखंग लाकप AC गी ओइनासु मियाम गी ओइबा मिफम पांगथोक्तुना वारेप कया लौख्रे बीजेपी मणिपुर प्रदेश के एग्जीक्यूटिव मेंबर ओइना मालेशना NFSA चनबा हौकिबा था मंगा फाजिलकलबा फावदा मियाम दा फंगहनगदबा चेंग फंगहनदना थमलिबा असिगी मतंगदा RTI अमा अथुबा मतमदा थारगनी FCI गोडाउन दगी चटलिबा था सी फावबगी चेंग स्टेट गवर्नमेंट न चिंगथोखरे हाइबा खंगबगमले अदुबु नाउरियागी MLA ना था मंगागी मनुंगदा था अमगी चेंग पीगनी हाइरिबा असि अतै थागी चेंग सरुक कदाइदा मांगहनख्रबगे हाइना हंखि अखोई RTI की खुठांगदा MLA न तौरिबा मयाम से अखोई लोइनमक खंगदोगांदा अखोई करी तौसिगे हैबदो अखोई खनरगा हजि करी अमुक मखातान अखोई मीटिंग अमुक तौगिनी मदुदे MLA ना सिजिनबरा नतक कनाना सिजिनबना हैबदो अखोई RTI खुटांगदा अखोई मसि खंगदोनब होनगनी सोर्स ता खरा फंगबदि FCI दगिदि मणिपुर गवर्नमेंट ना अगस्त था फावबगिदि सिंगथोगा लैग्रे सि हौनरुबा नाइदना ngasi लैरिबा ngasi gi mifam asi masina laisina MLA na tha amakak yengani haiba ada lemhoriba thasi kadaida chatkhare sini adugi sayenabaduni ngasi sathariba meeting ase BJP की नेशनल अमसुंग अवांग नोंगपोक की लुचिंग बसिंग लाक्तुना पार्टी असिना मणिपुर दा ओइरकपा याबा फिबम की मतंगदा खनने नखरे पार्टी असिगी जनरल सेक्रेटरी ऑर्गेनाइजेशन रामलाल सेक्रेटरी नॉर्थ ईस्ट इंचार्ज अजय जामवाल इंचार्ज मणिपुर प्रहलाद पटेल याउना BJP मणिपुर प्रदेश के स्टेट इलेक्शन मैनेजमेंट कमिटी की कन्वेनर थौनाउजम चाउबगी नंबोल उतलौद लैबा युमदा पांगथुखे पांगथुकी मिफम अदुदा पार्टी असिगी मेंबर सिंह MLA सिंह अमसुंग वर्कर सिंह न सरुक याखी मिफम अदुदा सरुक याखीबा जनरल सेक्रेटरी ऑर्गेनाइजेशन रामलाल न पार्टी असि मणिपुर द मरा चेतना मियामगी सेवा तौगे हायरबदी मखोंगदगी हौना सेमगतबा यारोय लमदम असिदा मायोंगनरिबा करप्शन गे अवाबा अमसुंग थोगदोक कया असि मुथत्सी हायरगदी नौरिंगैदगी मखोंग शोंबा मथौ ताई हाइना मिफम अदुदा यावखिबसिंगदा पाउताक पिखि बीजेपी को लाना है तो यहाँ जितने वर्कर्स हैं जो भी हमारे सिंपैथाइजर्स हैं उनकी रेस्पॉन्सिबिलिटी थोड़ी ज़्यादा हो जाती है एटमॉस्फेयर अच्छा है तो वर्कर्स ने एकजुट होकर हिम्मत से यदि काम नहीं किया तो बीजेपी की सरकार आ पाएगी क्या? सब जब मिलजुल कर काम करेंगे एकजुट होकर काम करेंगे और इस संकल्प के साथ इस कमिटमेंट के साथ काम करेंगे कि मणिपुर को कांग्रेस मुक्त करना है तो मिलजुल कर काम करेंगे तो यह सरकार भाजपा का आ जाएगी BJP Haingang Mandal na sinduna ngasi Haingang AC gi mafam kayada National Food Security Act ki matangda AC gi prajasingda awareness ama pinabagi pandamda road show gi tour ama pangthokre ngasi gi road show adu Haingang AC bu nungai yaifaba kendra ma ohelasi National Food Security Act ki pandam chumna chathansi haibagi banner makhada pangthokibane ngasi gi road show adu da BJP Haingang Mandal ki president Chinga Kham Iboyaima General Secretary Organization Lalit Chandra amadi mandala sigi youth amadi workers sing su saruk yakhi Haingang AC da ching kg masing suna phanghandre chini amadi kerosene yenbidre lairaba sing da ration card mapung phana phanghandre phattaba makhal gi ching miyam da yenba yaroi sel lauraga chahi manga gi miyam gi adhikar manghangumsi lairik laishu hairaba matik charba naha singbu thabak phanghalasi haina iba pamphlet singsu ngasigi road show aduda sizinaki ngasigi thauram aduga mari lainana BJP Manipur Pradesh ke state executive Pangaizam Sarat Chandra na haikibada NFSA ki makhada lairaba miyoi singda central government na ahongba mamalda PDS ke potlam kaya phanghanana ba honari masigi manung channa chini amadi kerosene di AC asida phanghanba laitri masigi sumathakta ching faubada kg sunana ba phanghandre asigumba potlam sing asi kanana kari maramgi matlibano haibadu thidok minanaba amadi khanghaunanaba hairiba road show asi pangthokpane haiki Haingang Kendrada lairaba praja mayamna phangpham thokpa phangdribasi amuktangdi phangandaba yaroi aikoi Haingang Kendra si nungai yaifaba chaba thakpa marang kaiba kendra ma ohensi National Food Security Act ki pandamasi chap chana phangalaga yamna nungai ba chaba thakpa wataba iramdam Manipur amadi Haingang Kendra nungai balamdam ama oirasi haiba
पांदमसिदनी अखोइना केंद्रसिदा पंक्शनदुना लेरबा खंगहौद्रबा चेंग कया फंगदबनो था कया गी चेंगनो चिनी करमाई तौबनो अमदी केरोसिन कमाई तौबनो हाइबन सिंगबा खंगद्रिबा मयामसे करिगुमा इंफॉर्मेशन अमतंग खंगमिनसी हाइदना ngasiगी रोड शो सि अखोइ चच्चबनी BJP Haingang Mandal gi Anoba President Oina H. Lukhoi Singh Bukhalakpada Mandal asigi hanagi member Singna Achan Bigaida Taramna Okre. Loinana Lakadoriba General Election asida Haingang Kendra da BJP gi Mirep na Mai Pak na Nabohot Nabagi Togdang Pumba Anoba Mandal asigi President da Sinare Haina BJP Haingang Mandal na Thokpa Cherol Amana Haide. BJP Patsoi Mandal da Nauna Changlakhraba Imphal West Jilla Parisat ke Hanagi Adhyaksha Mutum Santi Amasong Apunba Salai Kangleipak ASK gi volunteer sing opagi thoram ama pangthokre. Thoramasi BJP Patsoi Mandal na Sindana ex Adhyaksha asigi Patsoi Part 1 da leba yumda pangthokibane. Thoramadida BJP Manipur Pradesh ke State Executive Oibatanatana State Councillor BJP Patsoi Mandal Oiriba Chongtham Bijoy Biodiversity Cell BJP Manipur ki Convener RK Somorzit Amasung Training Cell BJP Manipur ki Convener N Chaubana Sarukyaki. Matang source the break amalugzage Manipur amadi malim gi tongan tongan bi pau single luina nei khoi break tigi amna thunan zarake impact news pu meeting taduna lebio Lengsin birau thangmaiban DM College Road ta leiba Eastern Suzuki da fangbiragani Suzuki gi gari macha sing makhal suna Mafam sida Suzuki da train tarba mechanic singna ningthina service piriba servicing center gi khudong chaba amasung spare parts sing MRP rate ta fangbigani Loinana irai laina loan loba yabagi khudong chaba su pizari ngasi maglengsin birau Eastern Suzuki thangmaiban DM College Road Imphal Manipur Mayambo amuka na taram nukchari bulletin nasige makha taba pau miyam da pizari India na Manipur bu lausinduna India gi phiba nungda leirakpa chahi humbudra suzilaklaba fawda lamdamasigi sel thumgi phibam da phagalakpa hengalakpa leite haina DM College of Science ki principal oramba AS Drizasekhar Sarmana phangdokre ngasi Manipur University ki Centenary Holder Coalition of Indigenous Rights Campaign Sirkana Sinduna lobasigi Manipur na iromdom Lengak Jabagi Khongjang Lamthaba Numit Chahi Pharakpagi Numit pu Ningsingduna Pangthokpa Thoramda Wafam Asi Phongdokibane Thoramadida Drizasekhar na makha taraduna maikai kayadagi lamdamasida thomzilakliba mitop singki culture singna aikhoi gi puari dagi lezarakliba culture assimilation torakliba si ngallingaida thengna hoba mathau tai haikhe Thoramadu ki manung channa khang hairaba resource person kayana restoration movement for pre-merger political status of Manipur haiba hiram sida khananai nakhi Masigi Thoramadu da lamdamasida leidiba tongan ba civil society organization singi mihut sing mahiloi shang kayagi oza amadi mahiroi sing amasung miyoi kayana sarukyakhi Manipur amasung sigi fringe area South East Asia da leidiba singi koi Manipur ki singju ga jab bana maksi egalitarian principle da based on society democracy la ka ta koi chana da jana koi ge mi ma kapit tam na be mo do kaya apana successfully natraga healthy competition lai ba kamukti pre merger ki tarik soitam number tum dam su tha ma so to effective man adum nei go film je hojik lai to se heli singaina Konithoi Suba Assam Rifles Samasung Thobal CDO gi Apun Bukhutpu Amana Palel Bazar area dagi NSCN IM gi Kadar Amafare Parabamio Edadi P Romeo Changra Chothe Chahi Kontranithoi Apokpa Ibohol Chothe Chumbang Village dagine Mangondagi Lup Asigamari Lenaba Tabaki Che Chang Singh Pankhi Amaramda Taranithoi Suba Bihar Regiment Amasung Imphal West CDO gi Apun Bukhutpu Amanasu Imphal Airport Manungdagi Thadau People's Liberation Army TPLA gi active member amasu phare Pharabamyo edudi Kangpokpi Ward number 6 dagi Hengolal Haukef Chahi Kunmathoi Apokpa Laikhidraba Sepu Haukipne Mahaksi Nampuda Sel Khaigatpagi Thabak Kaya da Chenaba Mioini Amasung Lup Asigamari Leinaba Che Chang Singsu Phagatle Haina Manipur Police ki PRO na thadorok cherol amada hairakli
Human trafficking issue identification and preventive measures haiba banner gi makhada human trafficking gi mayokta rally ama ima kondong lairembi more dagi more police station fawba chatkre khongchada du ima kondong lairembi da amuk halaktuna child trafficking gi matangda miyam da kupna khanghanaba gi pandamda miyam gi oiba mifam amasu pangtokhi hariba khongchada si Manipur State Legal Services Authority amadi Manipur Commission for Protection of Child Right MCPCR anina khutsamnaduna senbani JCILPS na lamdam asida ILP chana hananaba changsilliba khongjang saugatuna ngasi Nagamapal chungkham leirak Soram leirak amasung Nagamapal lamabam laikai apunba maira paibi lupna sinduna nomagi chara nama henduna wakat mifam chathakre wakan mifam chathakiba aduda Khomdram Ratan wanted lauthokpa yaningde Ratan Fazin bana JCILPS ki ihau namthaba ngamloi Ratan Fazin ba khudakta thadokadabani JCILPS ka lenga kayana ki wafam sing thabakta onthokadabani haina demand tawkhi Padmasri Laistram Navakishore na iba chummi haina lobibra lali haina lobibra gi Hindi da hantokpa lairek आप क्या समझते हैं सही या गलत ngasi thangmaiban AC gi MLA Khumukcham Joykisan na DM College campus ta leiba Hindi Teachers Training College to release tawkre hariba lairik asi Sogaizam Navachandrana hantokpani amadi Ilangbam Ramesh Elias Maniharna publish tawbani ngasi gi lairik phongbu gi thoramadada Thangmaiban AC ki MLA Khumukcham Joykisan chief guest Hindi Teachers Training College ki principal Dr. M. Achawi Singh na president amadi atai maru oiba miyoi kayana sarukya ngasi ki thoramadda Sogaizam Navachandrana phongdorakpada Oza Laistram Navakishore na iba chummi haina lobibra lali haina lobibra haibalairik asida Manipur gi culture amadi tradition matik chana yawi Masi India gi atai mafam singda leiba miyoi singda hena khanghananabagi pandamda lairik asi hantokpani haiki Manipur khakta natana Bharat ki mipum khudimagna asigumlaba lairik asibu paraga Manipur ki culture Manipur ki hujik day to day light oiriba asigumba phibam masi Bharat ki praja singda yahuningbadagi Hindi londa thamjabani Hindi londa handukchabani Hindi londa leiragadi asigumba lairik ase Bharat ki राष्ट्रभाषा हिंदी ओइबनिना भारत की मिपुम खुदिमुना पाबा ngamlagani phanglagani haibidi wakhalonda ena masi translation asi tawjman hindi da tawjabani Medical Tamnabagi National Eligibility Cum Entrance Test 2016 da Manipur gi oina anishuba ahum suba amadi mari suba tarakraba mahiroi ahum ngasi Messi na sinduna taramna okre Kashampad Mutum Lekai da Leba Institute asida pangthokiba thoram adida Manipur gi oina ani shuba tarakraba samusang ukudagi Laikhuram Malem Nganba Singh ahum suba takraba Sachindra Khetrimayum amadi mari suba mafam phangbang amkraba Mutum Hemchandra Singh da achamba khudol piduna pukning thogatke Laikhuram Malem Nganba Singh samusang ukudagi hawker oiba L Shyam Kumar Singh amadi Laikhuram Ongbi Bina Devi gi machanupani Sachindra Khetrimayumna Khetrimayum Achauba Singh amasung Raskumari Banasri anigi machanupani amadi oinam mayai lekaidagi Mutum Hemchandra Singh na Mutum Naba Singh amasung Mutum Ongbi Memcha Devi gi machanupani Pisumgi Chinga Singda Pangthokadoriba Yankaima Thoirak Suba Chaklam Khongchat Kamari Leinana ngasi mafamasida ujara kaya thabata natana mafamasibu luna na thamnana balam tu singbugi thabak chathakre All Manipuri Interstate Bus and Alliance Transport amadi Chinga Mathak Young Learners Club Luinana Amsugi Thomi kaya yauna lamtu singbugi thabak adu chathakhe Hauziki Mirolna Kaunaraklaba Chenghibu Yokhatnabagi Damak Amadi Miyamda Panghanabagi Damak Lamdam Asida Pangba Manam Chelaba Amadi Magun Lairaba Aromatic Medicinal Amadi Herbal Gi Oiba Machal Singtana Semlaba Holistic Enterprise na Puthokpa Ima Chenghi Koba Herbal Shampoo Ama Ngasi Puthokre Hariba Ima Chenghi Herbal Shampoo Asida Yauriba Machal Khara Maming Pallabada Sangbrai Jarod Haikru Champra amadi Khongjai Napi na Chingbani
टाइम टेस्ट तौरबा ट्रेडिशनल ओइरबा चेंगही असी होलिस्टिक एंटरप्राइज ना हानगी मवंगदा फुटलबा ममिंग लैरबा लैबोरेटरी दा माय पाकना चांगयंग तौरबा मतुंगदा सम अमदी उनसादा करिगुंबा मखल अमतगी अकाइबा थोकलरोय हाइबगी चपचाबा खुदम फंगलबा मतुंगदा इमा चेंगही पुथोकपनी हाइना होलिस्टिक एंटरप्राइज की प्रोप्राइटर सनसम बीरेंद्रना फोंदोरकली इरमदम मणिपुर की एरोमेटिक अदगी मथंग मथंग ता कांदे इमान कौजगी बेवानी सिंगी से लोलगे तो पुथोपन से देबा लेबोरेटरी दा टेस्ट तौरगा मधुर यावरिबा हेवी मेटल लेड आर्सेनिक अदगी एंड्रिन अदगी माइक्रोबायोलॉजिकल अखोगी एक्टिविटी मयाम सि तौबा मतमदा चामा हक्सांग करीमत अकाइब लेते हाइबसी सम अमसुंग स्किन दा नोइना लोलिबा नंग थारेबा अखोगी प्रोडक्ट सैंपल से मसिना स्किल अमसुंग समदा अकाइब मत पीबा लेते Joint Administrative Council of MTOC and MZO gi nauna semgadoriba General Council ye electoral semnanaba mari lenaba unit singdagi mihut ahum gi maming pikhalangnaba khanghalakli hariba General Council gi electoral asi August ki tam kontramathoi fawbu gi manungda phomgadabani Apex body asina handakta nauna chatnakiba taret suba pay commission amadi taruk suba pay commission gi mapung phaba khudong chaba phangdriba aduga mari leinana charter of demands ama semgadabani haina JSC of MTOC and MGO gi secretary general na thokpa Gerald amana khanghalakli Kairao Makting Jila Parisat ki member ahum disqualified tawbagi fireb thasi ki kunhumdoi fawbugi manungda handoktrabadi Supreme Court ta case thengnaragani Jila Parisat asigi member ahum disqualified tawkibabu yaningdaba phongtokpa oina Kairao Uruk Makhong Bazarda pangthokiba miyam gi mifam amada Trinamool Congress Manipur unit ki vice president MI Khan na mathaki wafam asi phongdokibane mahana makha taraduna government asina ain khutapai haibagi matagum tongningbata tawriba asi yaningde masi ain gi wangmadani haikhi so cause notice pidana member ahumbu disqualified tawbugi thawong asina takpade jila parisat asigi majority fanglaba kangbubu minority ohenanaba government na sinba thausilni haina mahakna baral sikhi tang kunga humdoi gi pung mari phawbada namphuda tawkiba jila parisat ahumbu disqualified tawbugi order ase withdraw tawgadabani minority taraba p bimola devi bu mafam dagi lokthok majority kangluptagi matik chaba maram chaba mioi amabu imphal east ki adaksha oina khanbi nana bai koi social media da apin tawjari manipur sarkar na ngammi haibagi matagum namphu hapuda aranba asoiba se chumthok pidrabadi asumba phangnabagi damak praja gi hak kannabagi damak khongjan bakha dai koi Supreme Court phawba thengnagani Rotary Club Imphal na Sadar Hills ki hengbung khulda lemna laying bagi camp ama pangthokre lemna laying bagi camp adu Rotary Club ka hengbung youth club ka punna khutsam naduna pangthokibani gynecology pediatrics yauna atopa laying makhal tarani thoigi lamda punna miyoi lising amaga chamnga da laying ki ba miyoi sing aduda hidak lang thaksu lemna yen thokhi Sugnu AC gi manung chanba mafam singda lisingani tara humdoidagi paktak nana u thabagi thabak chatharakpadu ngasi ACSC gi MLA K Ranjit na haktheng nana chatuna yingsinkre Malemda honglakliba ai ngasagi khal asibu kharada oirabasu ngakthokpa ngamnanaba pandamda ACSC gi MLA K Ranjit na luchingduna u thabagi thabak asi chatharakibani Sugnu kendra gi praja miyamna u thabada thawai yawba dagi u si hingdaba yade haida thawai hakchang yauna akhoi ahing nungdin naidana masi chathok chasinda masi protection tawna ba honaba masi gi habit se masi lehani loinana aina mamang su panjariba u tharagadi u hingan ba haibasi masi tangai phadana akhoi khudingmangna diet longminaraga akhoi u si manipur da akhoi yamna ainga sagi khan kaidaba adugumba state amo oinana ba honaba da praja section khudingmangna ai cooperation pihanjaningi Irilbung Library Union amadi Kairao Wangkhem gi akoibada leiba club singa khutsam naduna Kairao Wangkhem gi mafam kaya da tongan ba upambi gi chara lising anirom thakre nongmonomogi uwa yanthatpana maram oiraga ai ngasagi khalda chauna kaitharakliba asi yenglaga ngasigi thoram asi pangthokpani haina BJP Kisan Morcha gi Vice President L Itombana phungdokhi
Jaliangrong Furup ki amatangairaba theatre group oiriba Star Repertory na sinduna numit tarani chupna chathagadaba theatre workshop among asi Major Khul Community Hall da hogdokre. Workshop asiga mari leinana Star Repertory gi President Star Kamaina haikibada haurakliba naha singda theatre gi wakhalon leihanduna khonai sida leminari ba furup singi marakta nungsi chanaba puraknaba workshop asipang thokpani haiki. Thoramasida Imphal Municipal Corporation gi Deputy Mayor Maibon amadi theatre gi lamda saknairaba mioi kaya su sarukyaki. Theatre asi makhan jam kare aduga masida theatre asida akhang bo jamayam singna adum akoi jelenglong gi kanglup tan natana Manipur gi leireba akhang ahi mayam sina takpi tambi dawri bani masida naharon sing asibu yahol laga theatre asi makhong digi hauna khangan ba pamba adune akoina ngasi Star Repertory na siliba samas siga kwaine naksinna ba direct contact toba poti theatre ni na hainai maduna samasama semgatpada samasamabu mayon chumna kariguma ba akoina pining ba message to pirakpada theatre sina achoba ro na logani habise akoi gi thajajabani. ISKCON Youth Forum gi Golden Jubilee ga mari leinana numit mari ni chupna pangthukadaba Achintya Youth Festival ngasi hogdokre. Sangai Prauda leba ISKCON Mandir da pangthukiba festival asigi ngasi ahanba numita communal harmony in Manipur is possible only through interfaith dialogue haiba hiramda state level open debate competition amasu pangthuki. Ngasi pangthukiba thoramada da oinam AC gi MLA Dr. I Ibo Hanbina athoiba mithunglen oina sarukyaki. Kairao AC ki manung chanalaiba Waikhom Khongnang pebam lerakta matam kuinagi mamangdagi toti ising phangdana leirakpa adu miyamgi yenglaga o dhamena lanai senpham puthoktuna Rising Sun Club ki volunteers singaloinana GI pipe nachingba leiduna toti pipe phumbagi thabak haukre. Dhamena haikibada matam kuinagi mamangdagi hairiba mafam sing asi toti pipe leitabana miyam sing asi toti ising thakpa phangdana lakli. Laikai adongi miyam amadi club na hairakpadagi thabak asi paikhatpani haina mahakna makha tarakli. Habzik sanabagi pawda. Kuntaruk suba All Manipur Shooting Competition ngasi loishinkre. Manipur Rifle Association na sindana Khuman Lampak Shooting Range te chatharakliba competition asida Imphal West ki shooter Kunison Tonambam na 10-meter yacht junior amadi men's individual gi air pistol da anoba state record amamam thamkibaga loinana Imphal East ki shooter Khagemba Lokrakpam naso 10-meter yacht amadi junior men's individual gi air pistol da anoba state record amamam thambangam Imphal East ki nupi shooter Sylvia Lokrakpam na 10-meter sub junior amasong youth women's individual gi air pistol da anoba state record amamam thambangam kibaga loinana Imphal West ki Sanaroi G Jesina na 10-meter youth women's individual gi air pistol da anoba state record ama thambangam ki championship asida Imphal West amasung Imphal East district ani asidagi nupa shooter marfu manga amadi nupi shooter kun taret na saruk yaduna 10, 25 amadi 50-meter air rifle amadi air pistol gi masana nifumapan gi match chamada athoi ahen tanaki. Manipur gi Advocate General TH Ibohol amadi lamda masigi masak nairaba mioi kaya galoinana association asigi thaupuri ba mioi singna ngasilupshin kiba championship adugi thauram aduda sarukyaki. Humpumathoi Suba Sir Churachan Singh KCSI CBE Memorial League Cum Knockout Open Kang Tournament Yai School Kangkhut Semi-Final Changkre. Manipur Kang Association gi meeting makhada Kaisamthong Kang Cultural Organization na sindana Kaisamthong Ilangbam Laikai gi khabam lakpa mandop te chatharakliba tournament asigi ngasi sanakiba ahanba quarter final da Yai School Kangkhut ki Kangloi Singna IP Kangkhut Wabgai gi Kangloi Singbu Panjil Tarani Pan Tarani thoida maiti pa pibangam kibaga loinana chatharakliba tournament asigi semi final changbangam ki Tongan ba Kangkhut Tarani thoina Kanglop Mari thokna khaidoktuna July 19 dagi chatharakliba Kang tournament asigi hayeng sanagadaba ani suba quarter final da Chumthang Lairembi Kangkhut Nambol Bamdiar amadi Hok Kangkhut Nambol anina lamba tongnaragani.
Kunwapan Suba Manipur State Taekwondo Championship Amadi Taranithoi Suba Governors Taekwondo Cup of Manipur da UTA Manipur UTA unit na Mangzil Thaduna Chadli. All Manipur Taekwondo Association ki meeting makha da Chatharakiba Championship asigi ngasi sanakiba Sub Junior Girls ki under 32 kg da UTA unit ki M Priyadarshini Amadi TH Maxi Anina Gold Amadi Silver Medal Lokibaga Luinana Sub Junior Girls ki under 20 kg da su UTA unit ki Sanaroy L Aliria Amadi A Ria Anina Gold Amadi Silver Medal Amamam Loki. Cadet Boys under 41 kg da NSA unit ki S Rohit Amadi KTU gi Sanaroy A Rohenna Gold Amadi Silver Medal Loki Bagaluinana. Cadet Girls under 41 kg dana NSA gi S Nancy Amadi L Ria Anina Gold Amasung Silver Medal Amamam Lobangam Ki. Kumalampak ki National Sports Academy ki hold the championship asida unit tarani pandagi nupa sanaroi chani humbidra mari amadi nupi sanaroi chama nifu na saruk yaduna tongan ba masana kayada athoi ahen tanari. Arabada bulletin asigi headlines amuk hanam yang dithamjage. Manipur ki Taranipan Subahan Banupi Governor oina ngasi washak loki bagaloina na Dr. Nazma Heptullah na miyam gi apamba hanak khang na bohana gani hai na phongdokre. Central government na lakli by English singani kun pawbada awang nongpok India gi state capital singa mainland India ga samna hanana ba pandam thamle. Manipur government na lakadoriba assembly session da yelhomi kanana ba bill ama pass tawgani tawriba asi taha malli hai na ijam na phongdorakle. Recruitment kakibagi mayokta police constable 2013 batch nangasi ahing nongyai dagi Manipur pumbada pungkun marigi general strike kokre. Amasung Manipur government ka driver union gawari sanaduna yanaba purakre ngasi dagi hauna oil pump singda thau thaba hokre.